I am ni singnaba singna kamjong da leba Kuki gi yum khara mai tha khre district administration na kamjong district da curfew thamjin khre NSN I am ni singnaba khulai pai ba mioi khara laktuna ngasi ayuk saurang na pung mapalom taba matamda kamjong district ki manung chana leba gampan village amusung hayang village da leba Kuki singi yum kaya mai na tumna tha khre pamdaba thokdong makhata na thoktana ba district administration na irang thogan ba yaba mafam singda BNSS 2023 gi section 163 gi subsection amagi makhada curfew thamjinkhre thogdosiga mari leinana pause sina phangba pawmagi matung innade ngasi ayuk chawrangna pung nipan makhairom taba matamda NSN IM ni singnaba khulai matik sana paiba mioi khara khulsing asida lakhi aduga gampal amasung hayang village da lairiba yum Kuki sing adu yum nagi mapanda thohon ki madugi matung nongmai maru round khara nokthakta kapthokpaga loinana Kuki singi yum sing adu tumna mai tharambani karigi namak thogdo adu tatharambano haiba khangdri thokriba thogdo asida yum kai maina sakhiba natana misimina asopan gi paudi tadri thogdo si thokraba matung Eastern Kuki Sip Association Kamjong District Manipur na thadorpa jerol amana hai ngasi si National Socialist Council of Nagaram isak muibani singnaba khulai paiba mioi khara laktuna ukhul gi sasat avenue manakta leiba Kuki gi khulsing da khut thaba hauramki madugi matung Kamjong District gi gampal amasung hayang village da laktuna mafamda da khundariba Kuki singi yum kai sing mai thadoklamki maram aduna Kuki miyam section na alert ta leinaba aiba zerol thadokna social media gi khuthang da khanghale thogdosi thokraba matung da mari leinaba police amadi atei security forces sing changsin pamdaba thogdosing thoktanaba mikum nahom singna leikhre loinana thogdosi kanana karigi damak chathabun haiba thinjun humjin ba haukhre hairi Kuki jo singna me ahumbu separation day haina pangthokadouri state asida thokliba sahi ani faraglaba irang asida Kuki jo ga satminariba tribal organization na me ahumbu separation day haina pangthoklagani hairi Hindu da phongba pawgi matung ina indigenous tribal leaders forum na hai kumjali singani kulhumdoi gi me ahumdagi hauduna thokliba kangluki oiba irang asida laikhidraba Kuki jo singi miyangi ningsing khubam oiriba wall of remembrance the separation day gi thauram asi pangthokani Pausin Hai Churachampur district ki tungboy de leba wall of remembrance asina apunbagi tengthakol khangbakan ba amasung apunbagi masak oina leblibani numit asina thokhiba ethnic conflict aduna Kuki jo singi kanglu furup singda pirakhiba safu amadi thokriba thogdo watho kaya ningsing halagani thauram aduda tongan ba thauram sing yauna lai khurumba amadi leikhidrba imung manungda kari tawba yagani haibadu khanagani haina ITLF ki statement aduda palle maitai amadi Kuki jo community anigi marakta thokliba lan asina maram oiraga leikhidrba singi mafamda hanadagi sanarakpa awaba fongbagi thauram janna dobna numit adugi mapung oiba singthaningai oiba thauram oigani hairiba numit adugi oina shutdown leiroi adumapu thauram adugu mapung fana ayet atpan yaudana pangthongnabagi damak wall of remembrance ki manang nakpa singda gari chathok chasin tawbadi athingba leigani pangthokadoriba thauram aduda furuk kangluk khudimona saruk yabiyu haina appeal tawragli